ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯗꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯟꯗꯕꯤ ꯖꯌꯥ꯫ ꯂꯧꯕꯤꯔꯁꯤ ꯂꯥꯟꯗꯕꯤ ꯖꯌꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯨꯝꯊꯥ ꯂꯦꯞꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯈꯤꯗ꯭ꯔꯦ꯫ ꯊꯥ 15 ꯁꯨꯔꯕ ꯐꯥꯎꯕ ꯑꯉꯥꯡ ꯎꯅꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯩꯊꯦꯜꯗ ꯑꯩ ꯑꯃꯨꯛꯇ ꯀꯥꯔꯨꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯀꯩꯊꯦꯜ ꯀꯥꯔꯨꯒꯅꯨ, ꯅꯁꯥ ꯋꯥꯏ ꯁꯪꯗꯕ ꯑꯁꯤꯗ ꯅꯁꯥꯅ ꯅꯁꯥ ꯂꯨꯝꯁꯤꯜꯂꯛꯄꯅꯦ" ꯍꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯩꯊꯦꯜ ꯀꯥꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯑꯍꯤꯡ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯀꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯉꯥꯡ ꯎꯅꯔꯦ꯫ ꯑꯍꯥꯟꯕꯗ ꯀꯩ ꯑꯣꯏꯅ ꯄꯣꯛꯂꯦ, ꯑꯅꯤꯁꯨꯕꯗ ꯁꯟ ꯑꯣꯏꯅ ꯄꯣꯛꯂꯦ, ꯑꯍꯨꯝꯁꯨꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ꯫ ꯀꯩ ꯃꯆꯥ ꯑꯗꯨꯅ, "ꯏꯅꯥꯎꯁꯥ, ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛꯇꯤ ꯏꯌꯥꯝꯕꯅ ꯑꯣꯏꯔꯦ, ꯑꯗꯨꯅ ꯏꯌꯥꯝꯕꯗꯤ ꯖꯪꯒꯜꯗ ꯆꯠꯈ꯭ꯔꯒꯦ꯫ ꯏꯅꯥꯎ ꯑꯅꯤꯅ ꯋꯥꯔꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯂꯛꯎ, ꯏꯌꯥꯝꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯁꯤꯈ꯭ꯔꯦ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ꯫ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯇ꯭ꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯀꯩꯊꯦꯜ ꯇꯥꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁꯟ ꯃꯆꯥ ꯑꯃꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯕꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯡꯅꯔꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯅꯪꯒꯟꯗ ꯄꯣꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯜꯂꯒ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯑꯁꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯐꯩꯅ ꯄꯝꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯟꯅꯥꯎ ꯃꯆꯥ ꯑꯗꯨꯁꯨ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯀꯔꯝꯕ ꯁꯟꯅꯣꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯄꯁꯤꯕꯨ" ꯍꯥꯏꯔꯒ ꯇꯥꯟꯊꯣꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯟꯅꯥꯎ ꯑꯗꯣ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯕꯨ ꯀꯔꯝꯕ ꯁꯟꯅꯥꯎꯅꯣꯅꯦ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯅ ꯁꯂꯨꯛꯇ ꯇꯤꯟꯗꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯥꯛꯂꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯇꯥꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯁꯟꯅꯥꯎ ꯑꯗꯣ ꯃꯌꯨꯝ ꯌꯧꯕꯗ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯀꯨꯜꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯦ꯫ ꯁꯤꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯀꯔꯃꯅꯆꯤꯡꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯔꯣꯟ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕ, ꯑꯩꯒꯤ ꯁꯟꯅꯥꯎ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯃꯔꯣꯟ ꯍꯦꯛ ꯊꯣꯛꯂꯛꯄꯗ 'ꯄꯥꯕ, ꯑꯩꯒꯤ ꯁꯟꯅꯥꯎ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ' ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯄꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯨꯅ ꯁꯟ ꯁꯦꯟꯕ ꯉꯝꯂꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯕ ꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯁꯖꯤꯛ ꯑꯅꯧ ꯑꯅꯧꯕ ꯄꯤꯖꯗꯨꯅ ꯁꯟ ꯑꯗꯨ ꯃꯁꯥ ꯐꯔꯦ, ꯅꯣꯏ ꯄꯦꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯅ, "ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ
ꯌꯨꯝ ꯄꯥꯟꯕꯗ ꯅꯥꯝꯃ ꯍꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯔꯨꯞ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯔꯦ꯫ ꯃꯇꯝ ꯈꯔꯅꯤꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯕꯨꯛ ꯐꯠꯇꯕ ꯍꯧꯔꯛꯂꯦ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯃꯄꯥꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯃꯥꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯀꯣꯜꯂꯤꯛ ꯁꯦꯡꯕ, ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯍꯟꯕꯇ ꯅꯠꯇꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯕ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯁꯨꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯍꯟꯗꯦ꯫ ꯆꯥꯛ ꯄꯤꯖꯕꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯁꯨꯄꯤ ꯄꯤꯖꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯊꯕꯛ ꯁꯨꯕꯗꯤ ꯂꯦꯞꯇꯦ, ꯁꯟ ꯁꯦꯟꯕꯁꯨ ꯇꯣꯛꯇꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯟ ꯑꯃ ꯁꯟꯖꯦꯟꯕꯨꯡꯗ ꯁꯟ ꯁꯦꯜꯂꯤꯉꯩꯗ ꯃꯌꯥꯝꯕ ꯁꯟ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ "ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ" ꯍꯥꯏꯅ ꯀꯧꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯗꯦ꯫ ꯃꯔꯝꯗꯤ ꯁꯟꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯅꯤꯅ꯫ ꯑꯃꯨꯛꯁꯨ ꯁꯟꯅ "ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ" ꯍꯥꯏꯅ ꯀꯧꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯣꯛꯂꯝꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯀꯩ ꯑꯣꯏꯅ ꯄꯣꯛꯂꯦ, ꯑꯅꯤꯁꯨꯕꯗ ꯁꯟ ꯑꯩ ꯑꯣꯏꯅ ꯄꯣꯛꯂꯦ, ꯑꯍꯨꯝꯁꯨꯕꯗ ꯇꯥꯏꯕꯪ ꯃꯤ ꯅꯪ ꯑꯣꯏꯅ ꯄꯣꯛꯄꯅꯤ" ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯌꯥꯡ ꯑꯗꯨꯛ ꯌꯥꯝꯅ ꯀꯪꯂꯤꯕꯗꯤ" ꯍꯥꯏꯅ ꯃꯌꯥꯝꯕ ꯁꯟꯅ ꯍꯪꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯅ "ꯇꯥꯗ ꯏꯃꯥ ꯑꯇꯣꯝꯕꯤꯅ ꯑꯩꯕꯨ ꯆꯥꯛ ꯁꯨꯄꯤ ꯄꯤꯖꯗꯦ" ꯍꯥꯏꯕ ꯃꯅꯥꯎꯒꯤ ꯋꯥ ꯇꯥꯕꯗ ꯁꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕꯒꯤ ꯑꯣꯏ ꯊꯪꯕ ꯏꯆꯦ ꯑꯁꯤꯗ ꯅꯪꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯌꯨ, ꯁꯣꯏꯗꯅ ꯊꯣꯛꯆꯒꯅꯤ"꯫ ꯃꯌꯥꯝꯕ ꯁꯟꯒꯤ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯆꯥꯛ ꯑꯦꯟꯁꯥꯡ, ꯑꯆꯥꯄꯣꯠ ꯃꯌꯥꯝꯕꯒꯤ ꯃꯆꯤ ꯑꯣꯏ ꯊꯪꯕꯗꯨꯗ ꯍꯥꯏꯕꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯆꯥꯄꯣꯠ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯄꯤꯖꯗꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯐꯒꯠꯂꯛꯂꯦ꯫ ꯐꯠꯇꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯐꯒꯠꯂꯛꯄꯗꯨ ꯎꯔꯒ "ꯑꯩꯅ ꯐꯅ ꯄꯤꯖꯗ꯭ꯔꯕꯁꯨ ꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯐꯒꯠꯂꯛꯂꯤꯕꯁꯤꯗꯤ ꯁꯟ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦ" ꯈꯟꯈꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯀꯔꯝ ꯇꯧꯔꯒ ꯁꯟ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯁꯤꯒꯦ ꯈꯜꯂꯛꯄꯅ ꯅꯣꯡꯃꯗꯤ "ꯑꯩ ꯅꯥꯁꯤꯟꯅꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯅꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯑꯅꯥꯕꯤ ꯑꯗꯨꯒ ꯃꯥꯏꯕꯒ ꯂꯣꯟꯅ ꯇꯥꯟꯅꯔꯦ꯫ ꯅꯨꯄꯤꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯣ, ꯑꯅꯥꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯡꯕ ꯇꯥꯔꯦ, ꯈꯔ ꯌꯥꯡꯅ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏ꯫ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯐꯒꯦ ꯍꯥꯏꯔꯕꯗꯤ ꯁꯟ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯂꯒ ꯃꯥꯒꯤ ꯏ ꯑꯗꯨ ꯂꯧꯔꯒ ꯑꯅꯥꯕꯤ ꯑꯁꯤꯗ ꯇꯩꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏ ꯍꯥꯏꯌꯨ" ꯍꯥꯏꯅ ꯄꯥꯎꯃꯦꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯅꯥꯕꯁꯤ ꯀꯔꯝ ꯇꯧꯔꯕꯒꯦ, ꯐꯔꯕ꯭ꯔꯥ" ꯍꯪꯕꯗ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ, "ꯑꯅꯥꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯤ, ꯊꯨꯅ ꯌꯥꯡꯅ ꯐꯔꯣꯏꯗꯔꯤ"꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ "ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯔꯒ ꯐꯒꯗꯕ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ "ꯁꯟ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯂꯒ ꯃꯥꯒꯤ ꯏ ꯑꯗꯨ ꯂꯧꯔꯒ ꯑꯅꯥꯕꯤꯒꯤ ꯃꯁꯥꯗ ꯇꯩꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ "ꯑꯗꯨꯗꯤ ꯑꯉꯥꯡ ꯂꯥꯛꯂꯒ ꯍꯪꯒꯦ" ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯗꯣ ꯁꯟ ꯁꯦꯜꯂꯨꯕꯗꯒꯤ ꯁꯟꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ꯫
ꯃꯄꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯟꯁꯤ ꯍꯥꯠꯂꯁꯤ, ꯃꯗꯨꯒꯤ ꯏꯗꯨ ꯂꯧꯔꯒ ꯅꯃꯥꯒꯤ ꯃꯁꯥꯗ ꯇꯩꯗ꯭ꯔꯕꯗꯤ ꯑꯅꯥꯕ ꯐꯔꯔꯣꯏ" ꯍꯥꯏꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯗꯨ ꯇꯥꯕꯗ ꯏꯁ ꯍꯥꯏꯔꯒ ꯂꯩꯃꯥꯏꯊꯛꯇ ꯐꯝꯊꯈꯤ꯫ ꯑꯉꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯄꯥꯅ ꯈꯪꯂꯗꯨꯅ ꯑꯉꯥꯡꯅ ꯇꯨꯝꯈ꯭ꯔꯒ ꯁꯟ ꯑꯗꯣ ꯍꯥꯠꯂꯒꯦ ꯈꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯇꯨꯝꯕ ꯉꯥꯏꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ "ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯇꯨꯝꯗ꯭ꯔꯦ꯫ ꯑꯍꯤꯡ ꯐꯅ ꯊꯦꯡꯂꯕꯗ ꯅꯤꯟꯗ꯭ꯔꯥ ꯀꯧꯕ ꯂꯥꯏꯔꯦꯝꯕꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯁꯨꯝꯈꯤꯕꯅ ꯇꯨꯝꯊꯈ꯭ꯔꯦ꯫